Imes wagda ming tabiri basungbo yumnam Anuradha de binay kong nanakrum Housing Maroi Bapauda Kumathoirak Suba Livestock census operation amadi survey monitoring and evaluation cell under NADCP ngasi Minister Kasim Basumna launch tawkre. Myanmar ki mafam amada kuthongna badalai khidraba Manipur ge yawaloi ohumge haksang ngarang imang manung de sinakre. The Sadi Khane Mington Bal Lairik Phong Bage Thoram Pangthokre. Loinana Israel na chatakeba year strike da journalist ahom hatkre. House of House Sadi. Yumdaloi basanga masangti bage thabak chatanaba sahi manga koding ge pangthuktuna lakpa livestock census operation ge kumathorak suba livestock census operation amadi survey monitoring and evaluation cell under NADCP ngasi veterinary and animal husbandry minister Kasim Basumna launch tawkre. Lamda masida horse riding school ama sanaba ayaba leire aduba matamda saragani hainesu minister na phongdokre. Lenga ki Department of Veterinary and Animal Husbandry na sinduna konung mamangta leba Manipur State Film Development Society hold the pangthokiba launch tawagi tharambatuda Veterinary and Animal Husbandry Director Dr. R.K. Khogendrajit amadi Department Asimake Secretary Mike Ken Achomna Thorongi Maru Aiba Mitulen oina sarugyake. Launch tawagi tharampa aduga mari lainana chief guest ke waron piraduna Minister Kasim Basumna phongdorakpada Chaukhotpa lamdamba ama oiba haibasida veterinary haibase khwaidagi maru oiba department amani lamdamba sigi leiriba mioi khudimak lengangna thabak piba ngamde adumabu department asige officers singna masage tolopdagi tada tara khakta kaidoktuna ok ani khakta leirasu mateng pangba ngamlabadi Chaukhotpa manaba kunai ama sembada achoba mateng oigani miyamnasu veterinary department na pireba kudong saba sangka lauduna masidagi sandan lambi semtuna lamdam asigi semilond hanganaba honasi loinana lamdam asida leminariba kudimak manaba thongka amada hengminaba ngamnaba tha amagi lak amadagi hena tolop chaba sangdagi sempam Kara Lightba Mewishing the Magda Kaidutuna Tamsi Haina Minister Apple Taurakli. Kumbamage amutang lakpa mabung machan maupage nungsi maripo hena chesenaba Manipur kanglipake amata ngairaba khwaidike sawan ningon singin numit ningon chakawana lakpa dalamda masida ingtha tapthaba purakpaka loinana chakhotpa manaba khunai punna hingminabage wakhalon lamda masida hena mara session ba khunai ama oiresuno haina lamda masige ningon to oibisinge maphamda inat yokhatpa luptint Manipur iolna yaphathausan pidakle Hiramasage mari lainana kaisamthongda leiba nipkoge lausangda iolna sinduna pangthopa pauge miphampa amada yonge president thoksom ibunga halna hai numitasana lakpada mapung kaina khraba mache machand sena kaina khraba punamake awabadasu iolna sarugyare Lamdam asige tanglaba kumai asina lakpada kunai asige soksalaba samin lonta asibo kharada oidaba sukan bangamnaba iramda masida sajaba potsai jana thangnaba Pirolna kudonto oina taminasi loinana kumai asina lakpada lamdamba asidage atoba sempampa ama mapal lebakta jakeba asi karatangko oidaba sukanba ngamjagadra haina luba asina kanjabaga loinana lamdam asige miyamnasu wakal tabiduna soksilaba aikhoigi semalont asibo kannaba honabada aikoi punna thaudang lowinasi Hauziko oidiba lepaki tangdu letar daba pibampa asida ka henba idaki irang tauba Hidanaba mongda sel ka henna thadaduna kodol pinabagi chanabi asi tawigano masina phajakraba mabung machin mapa anige nungsinabagi mari adu manglaktuna maring marangba kumai ama orakpagi ai iolna miamgi
Mipam Public Convention Pangthokduna Lamdam Asida Pokpadagi Siba Pawbagi Thabak Thoram Singda Kai Henna Jading Tawba Mahusadagi Chanaraklaba Macha Singda Maring Marang Hanba Thabak Thoram Kya Singka Adu Tawidana Bahaisadi Amadi Lebake Oiba Charangnaba Laikidabana Laikai Club Singlupa Amadi Mara Paibi Singa Punna Kana Nainabagi Mipam Singa Atupa Madamda Pangtuk Saragani Luinana Popadigi Siva Pawbagi Macha Singda Tosenda Yansileva Sing Lautonaba Honaminagani Amadi Sotaraba Kunai Asige Machata Amasung Sentumba Asikarada Orabasu Paganaba Honamina Sipodoke Lakatoriba Limonda Koba Asina Ekoi Simi Tamigi Benaliba Mushin Janan Leminalo Mari Matasi Mari Maram Sinato Mara Sinu Haiba Wapamzu Dioli Maki Degi Lebak Manipur ka tainaba Myanmar ge mafamba amada khutongna bada laikhidraba Manipur ge lalalo priprak pro ge lanmi ani amadi RPF PLA ge lanmi amage haksang Assam Rifles na loktoklaba matung arang namidang imung manung da sinakre Asiba haksang ahom ase mga suba Assam Rifles na border area deke puthorlaba matung kumathoi suba Assam Rifles machi police personnel singa loinana Palenta police station da phauba puthorake adubo asiba haksang ado Myanmar ge lamgi area da siba oiba amadi matau karamna puthoraki bage haibage chapsaba mari makhong khangba ward badege Palenta police na asiba haksang adu lobada Chayena Balaki, Madudake, Tenopan District, Mazi Police na Oina Asiba Haksang Ohomba do Imong Manung de Senaranke. Palenta Police Station the game Masangyam Laba Miamna Asiba Haksangka Ado Purak Laba Matung, Kaksink Lamkaida Amok Laikatuna Ikakamnabo Utke, Tungda Laikidabaki Imong Manungna Asiba Haksang Sang Ado Kaksang Lamkaida Kipuki, Asiba Haksangka Ahompa Aduke Manungda Priprak Proge, Lanmi Ani Adu, Ngasi Impal Weske Iroishem Badalaiba, Tongak Laidimbigi, Jinda Leron Chalaga, RPF PLA ge lamye aduna ngase tonga tongamba mapamda puduna miamna ikai khumnaba ulaba matungda hayeng ase atopa pampa amada leiron chalagane haire panbiyabadi lekhidraba ahum ge asiba haksangka ase Myanmar ge area da lekhiba oibana masa masa ge mayamda yawraklaroi hainaduna ngarang panghongna mahot senduna poloibage tharam sengka pangthongna rurabane Adubo Manipur ge lalolop senge Maikai dege Myanmar ge KNA bida matengka pangsile haiduna maran sediba Assam Rifles ge Maikai dege asiba haksangka ahom ase pudoraklaka imong manungda senarapa asida imong manungge Maikai dege nungaiba amade angapo supongna ke Myanmar ge ngamkhai paringda thokiba khotongna bage thaudokta lekhidraba lona thengkraba lalolo pripak pro ge captain ta wahengbam Sarakumar allies sopaiba amade lance corporal nongmaithem bobishana allies nongdon ge thawai yaudraba haksang ngasi iroisem badalaiba thongak lairembi ge chingsang ge napomda leiron chanduna aroba mathong mangam pangthokre lekhidraba anike haksang na Iroi Shemba Tamna Purakpage, Lambida Miamna Leishu Katana, Ikakamna Otke. Lunana Laironda Champampo Oidiba, Tongaka Laidimbige, Jingsang Nampom, Yarokpada, Lakitaba Anike, Mapamda Yamlaba Miamna, Hekalekatam the Naikamnaba Ulaba Matung, Naki Oiba, Lining Lysonga Lunana Lairon Sanke. Panbayabadi, Tasagetang Kolomdoida, Myanmar Amadi, Manipurge, Ngamkai Pedinko Oidiba, Lalim Kolda. KNA Biga Kuta Tongna Bage Togda Yang Lamba Awang Lekai Dege Lona Tenkrabala Globe Pripak Proge Captain Sarakumar allies Sopaiba Wangkai Angom Lekai Dege Lub Asage Lance Corporant Nongdon Amadi Jiribange Kadam Taladage Lona Tenkrabala Lolopi Elege Captain Oinamp Guluna Tawaina Pontapi Kibane Adumo Inamag Todoka to the Lake Hidrabala Lolopi Elege Captain Oinamp Bablu Ngapigani Oinam Babu allies Gulu Ngasi Tawan District Hairokpat 1 Umang Laikunda Tonga Tongamba Club Organization Maira Paibe Amadi Miamna Haikat Laikat Tamduna Ikaikamna Bodke
अतोबा असिगे लेरोन चनबगे थौरंबा हयंग अक्टोबर की चैचट कुंतरुक्ता पांथोक्लगने हाइरे सलिबथा अक्टोबर के हौखिबा तांकुलुमदोगे लेबक्थिबा थौदोख अमद लेखिद्रबा अतौबा यावलोय कैप्टन गुलु कैप्टन सोपाइबा अमदे लैंड्स कॉर्पोरल नोंदोंगे मफमदा यूनाइटेड नेशनल लिबरेशन फ्रंट UNLF अमदे मासिगे लामी संगलोप मणिपुर पीपल्स आर्मी ना यावलगे काइखमनबा उलगले UNLF के जनरल सेक्रेटरी पब्लिसिटी सेंट्रल कमिटी एम्प सखेना थादरपा चेरोना हाई लाइबक्थिबा थगदोगदुदा लेखिद्रबा निंगथम लानमे RPF PLA के कैप्टन ओइनाम गुलु एलाइस बाबू अपोपगे बिंग ओइनाम कुंजो जिरिबाम कदमतला प्रिपाक प्रोग्रेसिव के निंगथम लामी कैप्टन वहेंबम सोपाइबा एलाइस सरकुमार अपोपगे मिंग W देबा हियांगलम अवांग लेकाई अमदे April Nongmai Temp Nongdont Allies Boni Shana Apopage Ming and Raju Wangkai Angom Lekai Dege Ningtam Yawalami Home Ase Mang Kraba Manipurge Ningtamba Hansinaba Amati Manipurge upon Basaktam Sagana Palebak Miamgi Lanting da Tona Pana Lanting Naramba Achamba Yawalami Singne Adoba Ningtam Lami Home Lekidaba Ase Lebak Miamgi Ningtam Lalho Chang Seleba Punamaki Oina Choba Mangzaba Amani Haina UNLF na लौजरगा लोइनना लेबाके निंगथम यावलगे मरो इबा थौतांग लौमिनरिबा अथौबा हमना मनुंग मतम सादना लेखिदबा असिदा अवा मैसा नंगहौरिबा यावल लुप सिंह मरुप मपिजा सिंह इमुंग मनुंगे अवाबदसु UNLF अमदी मसिगी लामे संगलोप MPA ना थमोइश शेंगना सरुक यारपक लोइनना लेखिदबा निंगथम लामे अथौबा हमगे थवाई यावदबा हकसांगना मालेम लेसादा तिनदुना इंगने चिकना पोथाबा ओरेसनो हाइडगले थासगे तंग तरा तरुक्ता कक्सिंगी युको बैंक टिके सेन लुट तौबदा चेनबा मियोई अदुबो आतेनबा मतमदा फगत पंगमखिबा कक्संग डिस्ट्रिक्ट के पुलिस के टीम सिंगबो DIC रेंज टू जोगे चंद्र हाविजमना मथौ मसक खंगबगे दमकता एप्रिसिएशन सर्टिफिकेट पिदुना पुंगिन थवख्रे पुंगिन थवबगी थौरंप अदु ngarang numitang कक्सिंगी SP के क्वार्टर दा पांगथोकिबनी थौरंबा दुदा DIG की माइकेदगे बेंगलोर तौबदा चेनबा मियोई अदुबो सुमनतगे हप्ता अमगे मनुंगदा फगतपा ngamduna मियामदा पुलिस के हाइसिंगबा उत्पगे मथक्ता अरानबा तौबा मियोइदे मतम संगलबसु चंगना सोइदना चैराक फंगने हाइना उत्पगे दमता थगतपा फंगदोखे ngarang DIG na appreciation certificate phanglabasing adugi manungda kaksang district ke senior SP TS Brikamzet assistant SP law and order athokpam Romandro assistant SP operation Binoy Chongtham kaksang commando OC S Bela amade kaksang police station ge OC Ramesho su yauri panbayabadi haukiba chahi amaromba asida kangpokpi Churachandpur Okrol amadi Imphal West ke MBO campus da leiba tongamba bank sing sakang da basing na lut tawbadang asi pawba chenaba mioi sing mari leinaba district police sing na pawangam drabasu kaksing gi yuko bank po lut tawkiba mioi adude kaksang police na hingnung tin naidana thibadage somnatage hapta amake manungda pawangam khibani masage da magda kaksang district police po maike ke adage thagappa leiribani Champions of Tomorrow Building Strength, Unity, Peace and Perseverance haiba themda Modern Progressive Academy Sana Yumbige 30 Annual Sports Meet ngase kaksang waidi ibudo khamlang balekaida laikonda hodokre ngasige Sports Meet hodopa aduda tonga ba sport events ng pangthoke Ngasi kaksang hoidi da leiba club taruke apun ballo pamba odiba United Club Organization da UCO na sinduna kaksang hoidi kogoi kaiten da leiba kogoi community hall da miamge mepama ama pangthokna warep kya sulokre haide mepama duna lokiba warep sange manungda chahi asige manungda jingka pham da hanjin chingkin thaduna loksi
khongjau ase phunjinbadagi ngagi phamba tawriba amadi lau uriba longmi singna lau lokpa yaraba matamda amo ising chausilakpagi thengnariba kaya ase kongnaba committee ama semba committee na mapumoiba thawdang lautuna longmi singdagi lupa chamanga ge sengkhai ama thasagi tang kuntaret nomaising numita fawbada khaisinduna punsilliba saruka ase athubada tengthoknaba honaba amasung tungkoina jengkaphamda kintharaktuna khongjau phunjiliba ase kohannaba manipur lengakta taksinduna haizaba haibane sangba warep sing yauri ngasigi mifampa aduda UCO ge president morangtem president amadi lawse local ge longmi ani and natum amasung nanda ahumna tharoma posing oina saruyake tharongi matangda UCO ge president morangtem brozena hai hauzik lokpa yaraba matamba asida khongjau ase phunsi atuba matamda kotho hogdrabadi lokpa yaroidaba amadi ngayok farm singda kudong chadaba kaya mayung nagadaba asi yengbiraga khongkha ase atubada tengbang yanaba miyamdige sengkhai khaijarakpada soidanamak pibiyo haina longmisingi puning jingsilake ningsingba yabati chayi asige august ge tang 18 da hanba oina chingka phamda chingkintharaktuna numete kyani changna tengbage thabag chathakiba leikrabani handaki asina anirak suba oina chingkintharakkibani warab resolution matungina yamdrabda lupa changa ai isagi contribution na hayeng hangchit makpa akai machine thadagana isingida palliba lainang sing lauthoktragadi ekoi bukchak loinaba mangagani matkragani anaki singsina Mamang tha September ge tang kontragi numidang waram pung taruklom tabada uripoki bodon sana higher secondary school manak tagi masak khangdaba singna pharaga pokiba akoi jump angoge langla langjin lengana putu haiba demand tawraduna JAC na Thoban district ta kokiba pung nipuni pange jani strike adu JAC ka police ke makok thongba singa wari sanaraba matungda khudak tagi bana hando kre ngasi ayuk angan badege hauna thobal kaithenge area da ban sagot pasing thoklak lambi thingki lanai gari khara natana passenger gari sing sena kide thobal kaithen hana kide amadi thobang kaithenge akoi bada leiriba dukan sing thonglona khe ayuki pon mapanom tarakpada assistant SPLO amadi Thoban police ke oshina luchingba masingyam laba police team pa amalaktuna ban adu tawdana ba haike maduda yanadabadage police na miyamba adu tansinaba honakiba kaloinana lambi mataida hoinduna thamlaba matung lambi da lakpa gari singsu police na chadhan khiba kaloinana makatana pamdaba thoktok sing thoktanaba police na ngaksan bage thabak chathake nungthingi pongka nirom tarakpada miyamba ado amukana thobanta malagranda thongnaраktuna yaripok langkhaida national highway 102 thingke adumako masingyam laba policing changchilaktuna mahok sagom gari chadhan ke tungda JAC gi miyochinga district police thawal ge makok thongba singa unaduna wari sanaba aduda condition da khara da yana ba purak padagi amadi leiba ke asoba ko mai ningonda chakoba naksilakpana marampo oiraga lebang miyam ge yengduna JAC na kauramba pungni phuni pange jane strike adu khudak tage madam khara handok lai hanya JAC ge maike dage phungdoraklek Lamdam asida leriba transgender singna thengnariba kudong chadaba kya singka asibo mayong nabada chawa mateng ka oigadaba India ge leriba ain sing yawba the sarikhaina mingthon ba lerika manga se Manipur Press Club ke Loktak Hall da phongkre All Manipur Nupiman Be Association amanana puthokpa lerika phongba ge tharampa duga mari leinana amana ge Secretary Santa Kuraina Hai ngasi pongleba lerika se lebaka se da leriba transgender singa mari leinaba ain sing khomsinduna iba amade transgender tarage punsida thokiba asengba thodok sing khomsinduna itokpa lerika amakhangne ngasi puthokleba lerika sina lamdamba asida leriba miyoi khudimana transgender singidamak leiriba law sing khangdabana transgender singbu tathi tawaina tawbiba makoibo namthabiba phubiba chaibiba masage
imungna phawba inthok pibana chingba thokleba thongdok sengkha asida victim po oiraba trans amana Canada kamdongna chalaga while phangani haiba adu lairika asida palli maru aina ngasi phongleba lairika asina leiriba lo asi punna khangmina duna tungda tolakadaba pamdaba thodok kaya dagi punna ngakthong minanaba pandamda puthokpani Austria Lesbian Foundation amadi satige santang makada mahaka masamaka loinana pawnam thoibi amadi DK sinamna chahi ama chupna research tawraba matungda madudage panglakpa machak sengka adu punsinduna puthokpa lairik ne haina mahna makata ke karai ta chatlaga sigumba incident ama thokpa matanda violence ama thokpa matanda transgender da karmaina mating pangani dai transgender pasamang na sukaram haina karamba ain sizinaraga makhoji justice phangani habadiki yamna marik chumna iraba booklet amane aduga masi booklet si all manipur women association na chahi na to research amagi makhada tholpa outcome ne Case registered Tobasaluba Human Rights Defender Sadamba Hanjabam da Manipur Police ke person singna assault amadi physical harassment pirakiba police person yauna video content samtuna thagaliba Sanjit Rajkumar ge matakta legal action lokhapiyo haina taksalagle wapama singa se Major Khurda leba Manipur Press Club ta pangthokiba pau mishingi unaba amada harassment pirake hariba Sadam Hanjabamna Pundorakibani Mana Makatana Pundorakibada Sanjay Rajkumar Haina Hangba account YouTuber Mioi Asina LGBTQ community bu Waraktaba Manba Maungda video content Ama Semduna Ngarang October Tang Kumarige Numedang da Tagalake LGBTQ asi Supreme Court recognized Tauraba Amadi Lona Yaduna Ek Oinasu Semduna Ladiba Amani Asigumba LGBTQ Sink Asibo Waraktaba Tahanba Amadi Warakpa Matau Tarapage Maungda Wapam Kya Pungtokuna video content Oina Semduna Tagalakpa Haibasi Tasina Laibak Tibani Mahana video Aduda Sizinariba Wahai Sing LGBTQ da Sokpa community Amabu Hunduna Ngangba Wahi Wata Yaurokpadeke second Manipur Rifles Compounder Ladyba Cybercrime Unit Chatuna Kesama Register Taunaba Ngaranka Amadi Ngasige Lonaba Ahing Pung Taranitu Makai Taba Madam de Chatke Mapamba Duda Yauraba Matung Chapsaba Wapamba Yangneringai Kamsongi SPG had a quarter near Haiba Mapamdu Mai Talaga Lairambadake gas ama registered Taunaba Lakpani Haina Mapamba Aduda Lairamliba police personnel Sinka Aduda Kangan K Maduda Ngasidi Tengle Hayank Laknaba Kangalaki Adumapo community based Toba case Oibana Ngasi Taunaba High K Madam Duda Manungdake police personnel Home Tolaktuna Maka Masada assault Toba Haurakibani Tasina case ama Tangapa Chapa Matamda Ayuk Matamba Kaidokpa Libra Haiba Wahang Hanglatuna Mahaka Masana assault Amadi physical harassment Pirakiba police personnel Yauna Leminariba LGBTQ community bo Waraktaba Manba Monda video content Samtana Tagaliba Sanjay Rajkumar ge Matagdalagale accent Lokapio Haina Marilena Basangi Puning Silakle Nasili ay muna tuway ay nahan baso nate mayamon sa tokre mamang tolop ki dana hinadara na mayam na lagna bibagi mayamon tolop ngamde aduna koina so singuma kongta je lahod ta di mathang da singuma kes mayamon sa tolop ni na khalle aduna ngasi press club ta khalak cheraga press ki media gi chinaw sing dagi koina support ni jar ni skim tan da ke skim tan Nomai Paraga Mi Paduna Rensam Tanbagi Tabaka Chatabigano Haina Yung Kaibam Athletic Development Association Yadage Assistant Secretary Yung Kaibam Nazakana Pundorakli Ngasi Yadage Opesta Paugi Mi Pampa Amada Wapamase Pundokibani Paugi Mi Pampa Aduda Nazaka Namakatara Duna Nomai Paishinduna Geng Kupu Ama Linkat Laga Mi Paduna Rensam Tanbagi Tabaka Sitawigano Leiba Ke Lurabatanza Asida
khudong sabal lautuna sent taliba sing ase atoba matamda lepiyo khetrigao manungda nongmai paiba gengka kangbu kharaga chathariba thawong sing ase manipur ge chief minister and birena atoba matamda yangsin biyo geng kangbu kharana nongmai tingthunda mi kidnap tawduna kihalaba matung makoina apamba wa hayanba madu hayu yadragana phusai bage thabak chathaba ase laibak thibane Keragaw Yungkai Bump Lairakta Ladiba Mio Shingna Gang Kupu Asiga Samnaraga Keragaw Ge Mapamda Pusilakpa Amadi Mi Paba Generaka de Maduda Tolakpa Apapata Punamak Masana Daita Pugadavane Ketriagaw Ge Mapamda Nomai Paiduna Gunda Tauriba Sink Asisu Marilainaba Singna Yangsin Bio Haike Imphal West District ki manung chana leidiba Kameng Sabalda Manipuri Image Mathakta Singnarakpa kyabu macha aikhoi leidi kanana su aikhoibo laksaba yaroi haina thona phana kont ngagliba singbo maitai aikhoi punsan si maipunge thongmi singna maphamdu tamna chatuna angamba matengka pangtuna puning thawakre Concert ado Maipunge Senior Advisor KK Wahengbam Amade Rajendro Pangambam Anina Lamsenke Amade Tonjamb Somorjit Enmend Bobo Kundrak Bump Sunint My Boy Suresh Kangem Bump Ta Khoimu Kenny Wahengbam Hizampa Azemp Sangita Khoiromp Zoimati Irompa Amade Roji Brahmachamri Mayamsu Sarugyake Ningtham sangsalakpa singda irepag iramdambo ngak seliba ichani inaw singna ayingba khanglamgani khajiktangsu lumna nungaina potha sapa phanglabadi khanna mompang tara blanket tara mopang phidak tara amadi mon tara khudon tamlangkhe koningangleba naha pakhang sengka adubo pungning thagulatuna Rajendro Pangambamna India gamena Manipur wa mache tahanduna mapangan sonthanaba Hanchak nganchak sarakliba nongmanongmage mangsilakliba Manipurge paksawbage matangna chingbada wangangke amade keke wahengbamna maphamdada lerimba nahasingka aduge nolokpa phajabalam chat sajatpo ubada pungnengke peladuna thagapa wahithamke loinana khongjang amage mai pakbada lamcha sajat phajaba mathak thongba luchangba singbo masakangna ikai khumnana chatpage matangda su thamke Lamdam asige ariba art form pa amag oriba thangta amadi jagoibo malengge thakta pukhaliba ariba loop amasu oriba huye lalong Manipur thangta cultural association ge humputaruk suba mapokomon pangthokre Imphal iski iringbungda leiba thangta ge association ta asige sanglena pangthokpa tharam paduda association ta asibo linkhalamba lekhidraba thangta ge lamda malemna masak Kankiba Padamastri Zi Gaurakishore Sarma gi mapamda hagaleka tamdana ikai khumnaba utke loinana association asige artist singna thangta amade natki oiba jago isage aso utke Taramatuki matangda director Sanathoiba Charamana Hai Hue Lanlong Manipur Thangta Cultural Association asi college ke thakta pukhanaba lekhidraba Padamastri Zi Gaurakishore kana honarambani Adubo Manipur University of Culture lakpadage ngasidi thangtage college ama oinabage ayaba pirakpadage housing sangat chakatpage thabakane chathari handak chahida college hangnaba thauranga taurambani adubo mahiroi singe class tawgadaba yauna sangat chagatpage thabakara loishin bada handak chahida hangdopa ngamdabane matang sahidadi sangat chagatpa loishin na college ama oina class tawragane thangtage college asi Manipur ge chief minister nongthomam birena akanaba fund biduna honabi badagi oirakpane Manipur ge nat amadi chalan ge oiba mahi asi mangdanaba guru ji Gaurakishona ata phompo oina thambirambane Madugi mathakta laikhidraba guru asina thangtada natana natke oiba jagoi isai singbo yokhatuna thambada achoba thogdang ka lorambane phongdoke Tharambadada Art and Culture ki Deputy Director Z Dharmadas amasung Notice Biography Forum ge founder Chairman KB Ingari Basu saruya ke
Lions Club of Ningtau Khongna Lions Club International ge fit the hunger ge manungchana Lions Club of Ningtau Khongna chahi kudinge pangthok bagom Bisnupur ge konungda hanadike hauna aikoi myoibaga loinaduna laklaba yongsingda machinja bisabge thorampa amangasi club asige president and Devan Chingna luchingduna pangthokre Masanja pisabage tharamba duda cheng hawai lafoi kabok mairenta amadi makoina jabada nuai jagadaba polam kya amasu pijaki program ba asi matungda so hanhana pangthokegani haire koi bachalulorga halakpa lambida yangna thoropa kar amana masamatumta accident toktuna kar aduda tonglapa mioi ane khudakta laikhidre anina asopan nangkhre haire Labitiba Taudoga Dungarang Midang Pungnipa Makairom Tabada Moirang Police Station Game Manung Chanba Sandra bought a house Mamang Moirang the Tokibane Sivka Rest Station number Amanda O5A 8327 Dark Blue Machuge Gari Tungduna Sandra Romdage Moirang Tamna Lakpa Gari Adu the Tonglapa Mui Mari Adu Matomta accident Toktuna Tekmo water sposta Tasin Badake Taudo Tokibane Hai Accident Hek Tokpaga Tengnaba singna makoi marimag CHC da kudakta pukatuna laikanaki adubu ningthauzam premchan chahi kuntare apokpa priyo amadi irengbam manau chahi kunithoi apokpa irengbam ibomcha tronglaubi makhalaikai di laikhidre khangbangam ke aduga konjengbam bipin chahi kuntredet apokpa Chandra Tronglaubi Makalaikai amadi Hemampa Inauba Cheh Kunitoi apokpa Komdont Oksong Bungna Sopadagi Laikanake Makoi Singa Adu Yu Ngauraga Gari Toropa Oibana accident Adu Tolambaya Hanasopa was in a Makatari accident Sege Matangda Moranka Police Nakesa Ama Lokakre Hairi Pradhan Mantri Bandhan Yojana Ministry of Tribal Affairs के मकादा फॉरेस्ट डिपार्टमेंट के DFO बिष्णुपुरना सिंधुना पांगथोकिबा बंधन विकास केंद्र के ट्रेनिंग प्रोग्राम दा ट्रेनिंग का फंगलबा तुनु अमदे RC VK गे मेंबर सिंगदा टूल्स किट अमदे इक्विपमेंट सिंग यथोबगे थोरांबा अमा PRC हॉल DC कॉम्प्लेक्स बिष्णुपुरंगा से पांगथोक्रे Tharamada Deputy Commissioner Bisnupu Lauremba Brikampa Amade Range Forest Officer Moiranga Hidam Mayomba Gechandrana Adoba Mitungland Oina Saruyaki Tharamba Duda Tunu Amade RC VK Singda Burmi Compost Unit Concrete Structure Burmi Bat Polyethylene Unit Wheelbarrow Sovel Industry and Glove Wagging Machine Chap Cutter Machine Rake, plastic boat, watering can at Chimbasingsu Yantoki. RFO Hidangmayam Gechandrana Pongdoki Bada Tunu Amadi RC VK Singna Ngasi Yantoki Bapulam Sinka as a season at Napoto Putongnaba Amadi Income Langnaba Semilon Chakonaba Honarese Hike. Liver Pana Tamnaba Amadi Liver da Naba Anabasan Kangdonaba Pandamda Liver Fiber Scan Screening Camp Ama Indian Red Cross Society Bisnupur District Branch Zydus Corpa Blessed Diagnostic Center for Water Collection Center Bisnupurna Punakusam Nanashinduna Blessed Diagnostic Center Collection Center Bisnupur Dangasipang Thokre Tharamduda Indian Red Cross Society Bisnupur District Branch के Secretary Dr. Huidromba Roman Committee Member Singh Kwarapam Kogendro Amadi Wahengbam Tolangau Amadi Atai Thomisangso Sarugatana Liver Fiber Scan Screening Camp Adu Pangthoke Loinana Nupi Kuntranito Yangna Puna Mio Nipumapan Screening Tauke Wagoda Pankraba Amade sanctioned order so Tokraba Jilla Parishad Sierra Amade Gram Pansayat Sherge Job Card Holder Singna Tabuk Suzage Haibada DC Amadi Shi Ona Ayaba Peter Badage
ngasi phauba thabak suba yadana leriba ase yahalu haina Imphal West ke langtawala amadi lamsang kendra ge job card holder singna Imphal West Zilla Parishad ke chairperson Dr. Livestock Bobby ge office da laktuna chairperson da akanba parishad pikre amadi Imphal West ke DC da su thabak suba yahalu haina thamjinkhre job card holder singna pirakhiba akanba parishad aduge matangda Pongmisaga unaba amada chairperson Dr. Livestock Bobby na hai Lebaki oidiba tangtu leita daba phibam pa amadi semilonda kamthengna soksilaba tanja asida job card sudna phangzagataba sempam khara adusu job card suhandabanina mitam miam ka hena awaba mayungnare Imphal West district ki oina kendra khudingda job card suhallabasu Langtawal amadi lamsang kendra ge oina jila parishad chair amadi gram panchayat chair amata suhandana lady High Court ke Maikai dagide haukiba September ge tang kontarukta stay order amma thoktuna jila parishad amadi gram panchayat member singh hanagum thabak suba yaragani haina order thokrabani masida sunatana job card sunabage Work order amadi sanction ta phawa thokrabani maramasina work order phanglaba amadi sanction to order thokraba langtawal amadi lamsang kendra ge jila parishad amadi gram panchayat chair ge mafam singda thamliba thabak subage atingba asi DC na atoba matamda lokthok laga thabak su anbiu loinana atoba jila parishad amadi gram panchayat chair ge mafam singsu atoba da sanction to order tholaga Thabak Subaya Hanbiu DC Amadi CU Ona High Court ke order Masige Matangda High Court Wakalagani High K. Pin the Banamaram or Gana, like the Mushon, the Nojo Pass, and the Shon Gamora, quite over Gagana, my Baruza, Sumbo, voice, a Tarak Podigi, equate the Sena, Prepare the Nuna Topola, Agano, the Shida, Hainazarona, the Mana Hire, Pilot the Vadina, Tawudabu, equate by Hababu, or never High Court. Talkibu order secretary the Makta Sada Handri no Hibasam complain Amatabutai have a conjay Tanzani. Kongzang adu Sarivia Kibis of Kato holder Amana High Jahi Amada Nimit Samane Tabak Subage Hak Miam the Pangalo Aikoi Tabak Susake Imang Manunge Awabada Tabaka Sinakarado or Rebaso Mankalibani Tabak Subage Ayaba Atuba the PBU Pondoke. Maharaja Gambhir Singh Memorial Committee Chandrapur Amadi Manipuri Youth Front of Assam Maipana Punna Kaukiba Mipampa Amangasi Chandrapur Kasarge Kaisam Bidapati Yumda Pangthokre Mipamatuda Kaisam Bidapati President Maharaja Gambhir Singh Memorial Committee Thangsam Rosen Singh Maifa Benny Mishra President Ampal Tampang Mayum Rehand Udin Nandeshwar Singhana, President Member Oinadas the Punky. Mipanga Marilainana Wahogdok Pirituna Serampa Herazina, Haikibada, Manipur Bu Awana, Kudum Chanduna Chahitaret Kundakraba Matungda, Iningto, Gambhir Singh Amadi, Narishinga Maharasna, Kasage, Chandrapurda, Manipur Levi Semtuna, Lisanga Chani Pankuntaruki, December Gate Tankulum Doida, Awabo Maitiba Piduna. Manipur Amok Ninkatam Kiba Mapam Asida Gambhir Singh Abadi Narasingge Metampa Kinjaragani Numid Asi Mitai Aikoina Ningsangba Oina Lagleba Decemberge Tankulumdoi Lesangani Kunmarida Manipur Levige Metampa Maikumpa Hangtung Nabake Sem Sabaloizere Hana Pondoke Mipamgi Makachatarakpa Oina Subcommittee Kayamarom Semkre Souvenir Subcommittee, Stage Decoration, Light and Sound Subcommittee, Pudding Subcommittee, Transport Subcommittee, Information and Publicity Subcommittee, Semduna, Mio Kuntra Mugna, Saba Committee Sing Semkre, Mipam Loidaba Matung, Mitam, Kimpamda Committee Gi Mihuchin, Satuna Yang Singke. Manipur State Cooperative Bank Cooperative Society ge rule and regulation thugaiduna annual general body meeting chahi September ge tangkuni panda pangthokraba matung nahaunana amok November ge tangkulum doida phandaba propose toriba asi karigino haina all Manipur GP level and Lamps Pax Development Association ge working president as Nilakamanna Bank asige housing thau puriba singda hanglagle
ngasi Manipur Press Club ki Thangsang ko hall da pangthokiba paugi mi phampa amada wafam ase nilakamana phongdokla duna hai Manipur State Cooperative Bank ki annual general body meeting JS ge September ge tangkuni panda phangkraba matung naunana sai asige November ge tangkulumda da amok phamna ba propose tawrekliba ase karigino asigumba thong kya tawrakpuna kanagumba mari leinaba singna benga asige Matakta legal action tawrangnaba thorang libra loinana bank asige election ga mari leinana thokpa notice khudimakta copy to register cooperative security all DCOs all officer head office MSCB branch manager president vice president notice board Order book amade gata file haina mayek singna iraga karigi DCO singda rules beloge matungena notice card busu yai haina hairibno cooperative department ke makada society singa amade bank singa lay haibasi pangandiyu DCO de information ke tidna karamna society singa yaubane notice ko matamda copy to concern DCO haina yauriba asida kari Marangi DCO singda kopi sada basu yai haina phongdalibno haina masih miyam harap kami pamdi nuni Manipur ini bal dong sini amat tengah bengki dah dong sini dan kalau bukan tahu yang ada kami dah mulai kerana kami kan mulai apa amba tahu bukan kami pindah dah kalau ini lagi kami mati melonjak mana si kami nak kami pamdi bukan sih ada itu juga bukan lagi Kombi kendri manung yang bi pautuna khongang konde henbaki lapland lambi oriba sakang dagi suguno thongkhong taba kilometer tarani thoi sangba lambi gi phibam ka hena phadabana lambi paringa sidalaiba kunja sengk awaba amadi khudong sadaba kya mayonare atubada lambi sembio haina borayangbi youth progressive alliance BYPA na lenga tataksilakle alliance asigi maru aiba thau puba sengke yauna ngase Pibam soklaba lambi paringka asada miyamna thengnariba kayagi matangda BYPA ge president Rafi Judina phongdorakibada tongan ba khungang konte henbagi miyamge lifeline to oiriba lambi asi chahi tara henna sembi dabana lambi asida tangdone hingleba miyam asuki matik wanaba mayongnare Borayangbi khungang manungda lairiba tongan ba lambi singyawna borayangbi Kunjau pali road asesu ngasi phawba nunga ama phawba taibidabana leiribasi borayangbi khunza miyamba asi mirai birabra haina lenga ki mari lena bakhudemakta hanglakle kahena phibam sokchelapa lambi sing athuba matamda sembidrabadi BYPA na lamdamba asige khunza miyamga loinana akanba khongjangkya changchilagane haike Patik mayok na dona lakli lambi asiso atho matamda mari lainaba authority singna yengsanbiyo barangbi GPS bo mirai bagi thongama ngasi khoigi lenga asina tawirabra Israel chatarike ba year strike the journalist ahum hatkre haina Lebanon haike thodokadu information minister na war crime ne haike pro Iran Lebanese television channel AI mayadina haike bada hasbayada labor journalist resident da year strike adu chatarike bani strike adu da cameraman ama broadcast engineer ama amasung video journalist ama punami ahum seke journalist adu Tumduna leiringada strike adu Jathanaba Israel lami singna matam ngaiduna lekhe haina information minister Jiat Megen aphongdoke thaudoka adu hanana sem saraba mihata amani haina sumakata ke residents adu da journalist tarani pant leibani haidi Lebanese broadcast AL Jadid Sky News Arabic and AL Jazeera English Yamna media organization ke journalist lai haide 2020 April da Ladakh ki Dapsang ka amasung Damchok
एरियादा इंडियन अमसुंग चाइनीज ट्रूप्सिंगना पोजीशन लौनदुना लेखिबा मफम अदुदा ngasidi लेबाक अनिना भाबतानदुना बॉर्डर पेट्रोलिंग तौनबदे यानाख्रबने मफम अदुदा खलंबा टेंसिंग लौथोंनाख्रे चांग नाइनसु मीटिंग तौनकी भाबतानदबा लैनदना अमगा ई पाव फाउनबदसु यानाख्रे चाही मरी लानमी के अमसुंग डिप्लोमेटिक टेंशन लेनदुना लेबाक अनिगे मरकता लाखिबनी लिसिंगनी कुनगी मेगी मी थादा पांगोंग ब्लैक एरिया दा लामी चिंगे मरकता उंखनबा लेखिबा अदुना हेना अटापा मैदगी हाइसिन बगम थोखिबने जुंदा लदाकी गालवानदा कुद थोंनखिबने मदुदा इंडियन लामी कुंड लेखिदे हौजते माइकई अनिदगी यानबा पुरक्तुना लाइन ऑफ कंट्रोल दा लेबाक अनिगे लामी सिंगना पेट्रोलिंग चटुना यंग सेमिनारी हौजक सानबगे पाउ पिजरी मणिपुर यूनिवर्सिटी की मियां मखादा का मणिपुर कॉलेज कक्संगना सिंधुना कॉलेज असगे प्लेग्राउंड चटरिबा ए प्रताप सिंह मेमोरियल मणिपुर यूनिवर्सिटी इंटर कॉलेज फुटबॉल एम्प टूर्नामेंट 2024-25 के ngasi sanakhipa match singda moirang college kamakya college standard college amadi and birahari college mai pakre tournament asige ngachi sanakhiba ahanba ground da moirang college na kumbi college bu panjanta ahum pa amada thoikre ani suba ground ke match dana kamakya college na prabhavati college bu panjan mari ahum da standard college na thambamari college bu panjan manga mari da aduga and birahari college na mayalambi college bu panjan mari ani da thoikre District Football Association DFA Tawana Chindana Wangzeng Kodom Pokpi Sport Complex da Temtarian Serugya Duna Chatakiba L Chandrakishore Singh Memorial First Division Football League Tournament 2024-25 ke winner Sogdek Wangzeng na Oikre ngasi sanakiba aroiba amadi taranipan suba match da Sogdek Wangzeng na place pundraibo goal amasinoda maithiba piki Sogdeki mai pakpagi goal adu El Bikramsina minute kontra manga janbada ngamkibani match asida Pelsi pundraige Anas amasung Sahidur match ke minute taret amadi taramarida yellow card amamambok tauke tournament asida sarugya khiba Tim Singna punna match manga sanabada Sogdek Wangzengna punba pointara ni thoi phangba ngamduna winner oiba ngamkibani aduga KRC Tawant Ketrile kaina pointara phangduna ani subataki ngasi tournament loishin bage Tharamda Thawan Jilla Parishad ke chairperson ke as Sobha Tenthar Jilla Parishad ke member ke as Priyojit Sarangpat Jilla Parishad ke member as Japan Hairok Jilla Parishad ke member Empa Rasmani DFA Thawal ke president Mani amade vice president Singh ke Michael amasung L Samona atoiba mithunglan Singh oina sarug yaduna mana mathum Singh yan thoke House garo badamaro eba pa amane bizari Kumathoirak Suba Livestock Census Operation amade Survey Monitoring and Evaluation Cell under Max CP ngasi Minister Kasim Basum na launch tokre Myanmar gi mapam amada khuthongna badalai khidraba Manipur gi Yawol Ongge haksang ngarang imong manung desinekre The Sari Ghaina Mingthon ba larik phong ge thoram pang thokre Loinana Israel ne satake ba air strike da journalist ahum hat kre Imis PAODAM ngasige de matang sa daloy chade miyang tabiri basungbo amokha na khurumzari